Manipur film bu nungsidana meng tabiri bairam dam sigi nungsijaraba sininaw iseisul murmapang punmapu aina ikai khunaba phongdoksari hojik yamna lebuk thibadi Manipur film gi DVD gi market asi akoi hojik piracy na maram moidana market asi pura down oire Manipur gi DVD gi market asi koi gi matam khrai gi manungda pumang mang khiba yabagi phibam da leire Manipur gi mafum kya da leire ba miyamna koi gi Manipuri film bu kanana bi khongjang junction bai basi koi hosik yamna maru eba tangka kama oire DVD si Manipur gi mafum kya da koi gi apikpa dukan macha macha phamduna koi gi DVD Manipur film yoleba miyoi singna magi computer da cassette sing si sa ga yonar para mar moidana koi gi producer sing da yam haininga litana mangjaba gi tangka kama yore masi thingnab gi damakta akoina ai samakna akoi gi Kanglei movie world gi banner gi makhada angamba thogdang logjabo ina khoigi hoji kanagumba ichini nauk singna hairi pa dom gi lekai da natraga adom gi thangnaba mafam singda DVD gi khoigi Manipuri film sing asi khoigi original trademark haibadi magi seal na singba namdabi da sa ga yonba thengnabiragadi aigi WhatsApp number sida adomna adom gi dukan gi maming dukan dugi leifam na singba exact location adu takpiro aikoina ai samak namade khoi timna mari leina ba authority da complaint tawjarga adom thabi ragliba adu chumbra piracy toriba du chum piracy tawba du chummi amadi lali haiba kupna mari leina ba mioi sing amadi authority ga loina thikacharaba matungda kaigumba piracy du torba taragadi mahabu matik sabadandi pigani amadi adom gi awaman oina khoina ngamjaba lupa lising tara aigi company gi site gi soidna pijagani haina Manipur gi miyamda amadi Manipuri film butungi mirol gi damakta kandabi ade haina khanbiriba Manipur gi koigi sinau sing amadi Manipur gi miyamda aina haijari original film amada lebam thokpa magi seal trademark matik jana dum legani kaigumba lerimda taragadi madu aikoigi black ta mana magi computer da sakthok jaba cassette ni adugumba cassette adu yariba ma khaidi leibi gano original seal phuba cassette tamuk leibiu amadi Manipuri film kanmada mateng pangbiu haina Manipur gi miyamda aina mukos haijari thank you